Tonganlabasu Nungshi Channana Apunbagi Shaktam Ngaktuna Hingminnasi Haina Purumkhullen village ki secretary AJAY Purumna MEEYAMDA PAOJENLAKLI ngasi Sanapati district ki manung chanba Purumkhullen village laiba Purumkhullen Baptist Church KRBC manipur ki Jubilee committee na sinduna ngasi Jubilee celebration blessing praying ceremony pangthokre thoramaduda Purumkhullen Baptist Church KRBC manipur lingkhat kiba chahi humbudra women society lingkhat kiba chahi kunmanga amadi youth society lingkhat kiba chahi kunsra manga pharakpaga iroinana Jubilee celebration blessing prayer ceremony asi pangthok Thauranga mari lainana Purumkhullen village secretary AJAY Purumna makhatan hai lamdam asida Hindu amadi Christian Laining Laktungai mamangdagi hauna chahi chamri rom hena furupasina mafam asida khunda laita bahuraki ngasi pangthok liba thoram asina Christian Laining lauraba matungda lakliba liklam masigi oina pangthoktuna Jubilee celebration thoramni haiki amadi Laining laison gi khetnaba leidabasu lamdam asida punna khunda minariba furup khudingmakna Nungshi Channana Hingminnasi Haina mahakna makhatan fongdoki Thoramaduda Purumkhullen ki Chief SS David Purum, Village Pastor Torkhup Levon, Federation of Haumigi President Sapamcha Jadumani, Vice President Dr. Hira Kabui Amadi, Kunja Amadi Atopa Furukia Gimi Sing Yauna Sarukyaki.